Online Manipurgi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Hauzik oiriba demographic imbalance asi matam kayadagi illegal immigrants sing khunda silamba aduna thohanbani Biren. Hanagi Chief Minister Nongthumam Biren na nungnangba phongdokre Manipurgi hauzik oiriba demographic imbalance asi matam kayagi mamangdagi illegal migrants sing khunda laita halamba aduna thohanbani. Hanagi Chief Minister Nongthumam Biren na social media da thagalakpa post amana hai Manipurgi Manglan chat asi hanggatna yenglurabadi thamoi kainingaigi masakni. Manipur na mapung phaba state ama oidringaigi matamdagi hauna authority singi ayaba yaudana refugee kaya lamda masida changsilaktuna khunda laita sinki. Kumja 1960 gi aroiba saruk amadi kumja 1970 gi anganba saruktagi hauna refugee imung lisimanga chamanga lom lamda masida changsilakiba refugee sing aduda rehabilitation ga mari lainaba sing mating pangki haibasi. Hauzik lairiba documents sing asina khudam changdam oiri matam adugi MP lenga ki loisang sing amadi refugee association na irakhiba cherol sing aduna is lamdam asida refugee masing yamna changsilaki haibada irai laina khangbangami matam adugi parliament ki member Paukai Haukip na matam adugi Minister of State for Home Affairs ta ikhiba cherol amada kumja 1967 da lamdam asida refugee imung lising manga chamanga rom khunda laita aduna lairi haina palli refugee oina lamdam asida changsilakiba imung sing adu ngasi kadai da leikrabage haibasidi hangba yaba chobo wahang ama oiragle haukiba chahi sing da lamdam asigi demography da chawna ahongba lagli haibasi mipum khudingmang na khangnare issue asi aikhoigi identity amadi khunai role ga yamna naknabada natana apikpa issue amani haina lawba chumloi oiragliba fibam asina aikhoigi puari aikhoigi ngasi amadi aikhoigi tunglam chatta chawna ahongba lahalakadaba issue asi tumina yengduna leithokpa chumloi maram aduna aikoi khudimang amato oina lepminaduna thengnaminabagi tangai fadabalai wafam asi politician ama oina haiba ntte haibadusu miyamna khangbiyu haina hanagi chief minister Nongthumam Biren gi post aduda mana makata na phongduragli Manipur crisis pu racist amadi colonial gi miyeng de yengba laibak thibani MP Bimol Leiba sigi sangnai politicians sing intelligence sing gi miyoi sing yauna awang bathake official sing na tha kungani thoi faraklaba Manipur crisis asibu jat bijat amadi loilam gi racist and colonial view miyeng da puthok tuna fong na ngang sakpa laibak thibani haina inner Manipur parliamentary constituency gi MP Dr. Angomsa Bimol koi jamna phongdoragli MP Bimol na extra thadorakpa warol amada mathaki wafam asi phongdoladuna mahang hai community marakta yengthina bana traga community marakta hingsa gi thodok sing chatharakpa haibasi leiba asigi awang nongpuk lamdam gi miyam marak khakta da thokpa thodok nate awang nongpuk lamdam khakta thokani haibasu leite South Asia lamdam da communalism natraga communal riot ki thodok sing tholiba sidi British colonial state ki process na namduna thoanbani samna post colonial republic na British loilam layang ki matau tamduna chatharakpa thawongni miyamna ethnic conflict hainariba wafam asimak post colonial state amada counter insurgency laksin na bayawna chatharakpa thawong singna tholakani hairi mangna makha tarduna high racist amadi colonial gi miengna maram oidina Manipur da ethnic violence thokliba asidi ngasi ngarang tanate chahi humfudara manga suraklabani haiba yai asigumba rationalization gi thawong sing asibu kupsin naba hotnabada hingsa gi thodok sing lakshin bangamdabani amaromda constitution na miyam gi piri bahak sing lamdam asigi miyamna mapung phana phangbangamdaba amadi physical force kaya thazilakpa thawong na lamdam asigi miyamna monopoly authority bu singna ba pohalakpani matang asida koina khangjingba yabadi miyoi million kaya gi punsi pikhamna khraba amadi yumli sing kaya mangta khraba nupi angang singbu miyot minay kaya phangankiba achauba communal balance na ngasi leiriba leiba asi semkibani haibasini leiba asida kumja 1923-26 fawba balance communal class kaya thoki post colonial matam kumja 1950 dagi hauraga kumja 2000 fawbagi paring dali sangsidna chahi humfudara rom asi communal class kaya thoktuna lakli karamba chahi bu communal class thoktaba matam leiba asigda leikibage 2020 gi paring dasu communal class adumak tholi amadi kumja 2024 da communal class ki thawong sing hena tholaki pumnama asi kari dagi tholaki bano haiba leiba asigi luchingma singna khangsin nadaba yaroi adumakpu Manipur da mausa gi punsi da hanjilakna bai khoi puna hona minasi haiba wafam su MP Bimol koi jamna phongdoragli district SP ani yauna police officer taraga mari transfer tawkre district ani ki SP yauna Manipur police ke officer taraga mari tongan mafam da transfer thakre haina personal and administration reformers department na thokpa order amana hairi order
aduna hai Jiribam district ki SP Sheikh Mohammad Zakir Kakching district ki SP oina transfer tawkhre aduga Kakching district ki SP Priyadarshini Laishram na Jiribam district ki anoba SP oina transfer thakre nakal amaromda Yairipo ki SDPO Gaurav Dogra na Singzamai ki SDPO oina transfer thakre aduga ahamba Manipur Rifles ki assistant commandant Avinav na Kangpupi district ki additional SP ki additional charge puragani masigi mathakta Koizam Sadananda na Imphal East district traffic control police ki anoba additional SP oiragani amasung Kaisam Bijoy Kumar na additional SP vigilance oina transfer thakre amaromda Ratna Ngasepamna CID SD gi anoba additional SP oiragani haina so order aduna makha tari sen khaibada mating pangbani haiba ani fare lona thingkraba lalolup singna sen khai thumkhai tawbada mating panglambani haiba mioi ani Manipur police na fagat pangamle Hairi police tagi fangwa paw amana hai faraba mioi ani adudi Imphal East district ki palace compound dagi wahengbam binanta nifuga manga amadi wangkhai ningthem pukri mapal dagi hijam gogo ba Elias gogo nifuga marini makhoi ani na lona thingkraba lalolup singna Imphal West district ki manung chana laiba Sengmai area da chenba transport vehicle sing dagi sankai thumkai tawbada mating panglambani Hairi makhoi ani dagi mobile handset ani ga makhung ani panba gari ani ga fagat pangamle Hairi Nongmai kapsil lambagi mayok ta wakat mifam chathakre Sakhang da bakulai pai basing na haukiba Mars kuntra ga mathogi ahing nungai matung punga marom tarak pada Thobal Saval tongba awang lekai da leiba nong thombam Rakesh apok palai khidraba Samu amadi Sanasam Arlin Elias amu apok palai khidraba Baudongi yumda nongmai maru amamam kapsiduna aki akhang poha lambabu yaning da ba fongdok tu ngasi lekai gi Club Rural Development Association amadi lekai gi mera pai bi ani na sinduna Saval tongba awang lekai community hall da wakat mifam chathakre Wakat mifam aduga mari leinana lekai gi mera pai bi gi secretary Puyam Akasini amadi TMC Ward 13 gi ward member S Birena Rakesh amadi amu hariba mioi ani asi yamna chamna hingjaba lekai miyamda kaijadaba mioi ngaktani makhoi ani nongmai kapsenduna ki akhang Pohalam liba asi lekai miyamna yaningde kari maram gi dama makhoi ani gi yumda atamna nongmai kapsilam libano ha soikhibadagi kapkhibra natraga atopa kari maram leibagi kapkhibano haibadu sengdok pira u haina club ki thomi singna publicity chatlaba sunga si phawbo sengdok pirak palaitre leiba ki asuklu raba matama sida nongmai bo aranba mawong da season naba amadi ingna chikna leijariba irang sida Irang sagana ba hona ba haibasi yaningde maram asina thubada karigi damak nongmai kapsil leibano haibadu sengdok pira u amadi mari leinaba authority singna su yengsenduna asiguma thawdo ase amu hana thoandana ba hona biu haina fongdoragli Editorial column dagi lokocharake Maitai ga Kukigi ga khanaba nate Kuki na Manipur thugaina ba honarakpani haibasi barat lengang na khangpham thoi Manipur da hauki ba chahi 2023 gi May 3 dagi hauna thokli bala na si loisinna Yumfam oidina barat lengang na lakliba April 5 da Maitai Kuki ani gi marakta wari sanabagi thaba ama honariba si afaba khongthangni haina lawi adubu barat lengang na khangbigadabadi Manipur da thokliba lana si Maitai amadi Kuki furuf ani gi marakta sokna balan nate Kuki singna Manipur gi apun masaktam thugaiduna Kuki lensem na bahorak balani haibasi khangpham thoi Maduna tana lana si Maitai amasung Kuki furuf ani gi marakta khatnabani haina barat lengang na loba tarabadi aduki matik lan ba haibadu oigani lana si gi horakpham karino haibadu barat lengang na mayek sengna khangpham thoi khudam oina haibada Manipur gi apun masaktam thugaina ba Kuki narco terrorist sengna honarakliba si barat gi apun masaktam thugaina ba honarakpani haina barat lengang na logdabagum tawriba si yamna lali Manipur gi apun mangamkhai manungdagi Kuki singi oiba separate administration semnaba Manipur miyamgi mathakta Kuki terrorist singna kanbalanda chatharakibani Maitai singna Kuki singi mathakta karigumba makhal amatagi khanaba haukiba leite Manipur da leiriba furuf kanglup kuntragani thoirom asi amato oina nungsi chanana leiminanaba majority oiriba Maitai community na honaduna lakhibani adubu Manipur gi apun mangamkhai manungdagi mapandagi changsillakiba yumdang bana kainaiba haibadu oiraba Kuki singna Kuki lensemnaba Manipur miyam amasung Manipur lenga ki mathakta nongmai bomb top sizinaduna landarakibani Churachandpur Tengnopal Kangpokpi amadi Jiribam district na chingba mafamda yellow ngai degi nungsi chanana leiminarakhiba Maitai community gi yum kaya mai thaduna Kuki terrorist singna talakpadagi hojik relief camp tamioi lising humfugi mathakta awaba punsi lenduna leirakhibani Kuki terrorist singna drone sizinaduna bomb thadaduna micham kaya hatpagi thabak chatharakpada natana missile rocket fawbo sizinaduna micham kaya hatkrabani Hauzik fawbada Kuki terrorist singna fazin khibadagi mioi kuntra rongi mayada thiba khangdana leiribani Maikhoina Maitai kaya faraba matungda tamthiba mihata hatpagi video footage kaya social media da thagalakpada prithibigi miyamna mayek sengna uba fangkrabani adubu ngasi fawba Kuki terrorist singna chatharakliba
ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯑꯃꯗꯤ ꯑꯥꯏꯟꯒꯤ ꯃꯇꯦꯡꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯇꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯡ ꯇꯥꯛꯄ ꯂꯣꯏꯔꯒ ꯋꯥꯈꯜ ꯇꯥꯔꯛꯏ ꯍꯥꯏꯕꯒꯨꯝ ꯌꯥꯝꯅ ꯊꯦꯡꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯩꯇꯩ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯧꯈꯠꯄꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯐꯔ ꯖꯣꯟ ꯑꯃꯗꯤ ꯔꯦꯗ ꯖꯣꯟ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯐꯥꯎꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯥꯏꯈꯠꯇꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯐꯝ ꯉꯝꯍꯟꯗꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯟꯒꯅꯤ ꯍꯥꯏꯅ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄ ꯍꯧꯔꯛꯄꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯨꯅ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯣꯏꯅꯅ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯀꯔꯤꯁꯨ ꯈꯠꯅꯕ ꯂꯩꯈꯤꯗꯦ꯫ ꯌꯨꯝꯗꯥꯡꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯩꯇꯩꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯚꯥꯔꯠ ꯀꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯈꯪꯅ ꯊꯕꯛ ꯂꯧꯈꯠꯄ ꯆꯨꯝꯒꯅꯤ꯫